Class 6 tamliba mahiroi ama school gi PP de haiduna school authority ne mayumda thamjilam laba matungda laikana bangamdana sire. Kurumjari ISTV ki Manipuri pau miyeng tabiriba pumnamakpu taram noksari hausim apung oiba pau. Class 6 tamliba mahiroi ama school gi PP de haiduna school authority ne mayumda thamjilam laba matungda laikana bangamdana sire. Thogdok asi Bisnupur district ki manung sanba topokpi khunau ward number 2 da thokhibani. Laikhidraba mahiroi adudi Tongbram Suresh alias Malangba kawi. Laikhidrabagi apokpa Tongbram Birana phongdorakpada mahaki machanupa Suresh asi Gambiles da leiba residential kids care school da sahi kharagi mamangdagi tamduna lakhibani. Mahaki imung manungna lairaba oibana matam chana school gi PP bangamdabadagi awaba mayok meduna lakhi. Pigi matangda school authority na kayarak hanna machanupa bu loba laknanaba khanghalakpa laikre. Machanupa loba satlubada mahak machanupa gi phibam yamna soksinna leiramba thengnarakhi. School authority ki maikai dagi aton school gi phi sengdoktrabadi macha pukhiba yaroi haba wafam thamlakhi. Phi adu sengdoknaba matam khara ngaibina ba haijaduna lakhibani khanghaudana August 13 ki numidang pung 9 makhairom tarakpa matamda school authority na mahaki machanupa bu mayumda thilakhi. Makhoina machanupa thilakpa matamda angang adu gyan tadana purakhi haksangda karigumba posak amana kanbagi dakphom leiramba thengnakhi. Mahaki masada thokiba thogdok asi atopada thoktanaba school authority ga yanaba ama puraktriba phawba asiba haksang laukhiroi haina pendaba wafum kaya phongdorakle. Hoina nungdang thilakpachi pan ma palon taramadra ai ko yo gari pakpa thoidong yang hautre yang de manungdra hoina hai gari je kondong sa amam je khamle khom raktani ko yamna le ko na pim rak se thoksile thongim da adudi are ai thangage hai ba kan mo je asya yani da khom kuma yang jil chuma ba ge thongila pa ne pare mo thojim ba adu ge ko chan pa duga mama ne ayang ne ko sangna thangim min lai 자기 매담들은 좀 능 보자 능 비더비아로 안강세 얌 티나 이번에디 닥터디 양대 구리디 비제 안강지주 너거이나 시에나방 없는데라 양 탄넘버니 하여가 뭐지 아이미 공능데 юм지 않는 너고 뭐 지리지리 타고 오케이 신나는 뭐 뭐거나 하리지 아이고 시에나방 없는데 너희 지 탄넘버게 Dr. Ladi yang anu mai bete yang seram lagi. Kogi piti kumbana kan misumali ko. Kada lagi. Asal tu sulai. Asal tu sulai. Lawan tu sulai. Marum ko sangga na. Sumba asyang ba. Ay ko may kayam na pusin naraga. Kada ay siapa magi matau tong. Yana tu yung bete ilog jaro. Thogdobasigi matangda Bisnupur police na case aman lakhat pagaloina na asiba hakchang rems ki mokta thamkhre MSU gi yangkai ma thoi suba mapokumon thoram ngasi DM college ta leiba MSU headquarters ta mahiroi amadi civil society organization gi miyoi kayana saruk yaduna MSU gi president Subhasandra na MSU gi firal chingkhatuna hogdokre Mapung oiba thoram DM college playground da pangthokhi thoram aduda North East Students Organization gi advisor Dr. Samuzal Bhattacharya MSU gi president Sanasam Subhasandra NESO gi chairman Samuel Zora NESO gi Hanigi general secretary Gumjahum Haidar NESO gi coordinator Pritam Sonam AAPSU gi president Kanta Lapung All Assam Manipuri Students Union gi president Pangambam Nilakanta MSU gi Hanigi president Mongjam Abhiram amadi Elgor Jendrona maru oiba miyoi sing oina saruk yakhi MSU gi general secretary Manjit Sarang Themna Lising masamapan humpu mangada saklam khongsatta mahiro yauna miyoi mari lekhidaba numit adugi hek nongan ba numitagi hauna MSU semduna miyam gi thabak kaya pangthoktuna lakli haikhi asi aikoi Manipuri moina chokthokchari basi kai bawo chokthokchari ga basi koi achobo wang ama masi mahiroi khunai da matam punmakta hangduna lei tu masi aikoi gi miyam nasu aikoi gi phangpham dokpa hak singda kai bawo singnari ha basi aikoi miyam na nainaba chummi maramdana adungai 1965 20 August aikoi pai ku singaduna aikoi na pamlamba aikoi na manglamba aikoi gi manglan singada masi aikoi gi nahar singasina mangphong na halakanda si tokai tabagi ba dugumba aklo namakta leiba ngasigi miyamga apunba Manipuri amagi dang aikoi punna thengnamina ba mathau tai haba phomsi thamjingi
Manipur da ILP satna halo haiduna Joint Committee on Inner Line Permit System na sangsilak liba khongjang sagatuna ngasi kaisampat leimajam laikai community hall da kuthang sara henba aduda sagolban tera tongbram laikai gi maira paibi lupki mioi singna saruk yakhi wakat mifam aduda yalomi singkallu sarkar ga yanakhiba wafam sing thabak ta ontho o condition amata yaudana ratan buthadu o haina dabi tawkhi Schedule Tribe Demand Committee na mitai maitai bu Schedule Tribe list ta salhan gadabani haina sangsilak liba khongjang makhata na ngasi su wangkhai angom laikai gi wall club ki campus ta kuthang sara henbagi khongjang sangsinki Nongmaibong Women Development Maira Paibi Association amadi Worker Union Manipur gi mioi sing saruk yakhi Worker Union gi secretary na phongdorak pada Demand Committee na sangsil liba khongjang asi mapung fana sagat le haiki Amaronda kasampat lairenbi community hold the Schedule Tribe Demand Committee na sinduna wakat mifam sathaki committee gi joint secretary Bogendrona yellow mi haiba wahi asi English ta indigenous peoples hairabasu ain gi mityeng dadi Schedule Tribe haiba maramna aikhoi ni yellow mi ni haina chawthok sarabasu ain gi mityeng dadi saidangba migrant oina sakhangli pibam asida maitai sing Schedule Tribe list ta salhana bhodaba mathau tai haiki संविधान की जगह Schedule Tribe सिंजे yellow mi boy ki सब चाबा हक लोग जिम्मी रहे हैं तो ये निशुन चंचय कर दे आपको जितना है कोई नहीं है नहीं बच्चे ही नहीं तो अगर ऐसा ही ना पंजाब में तो जदी ब्रिटिश वाले ये सेंसस रिपोर्ट ट्राई में है पर ब्रिटिश वाले से ही बात हो गए तो क्यों हुई है उसी की इंडिया को मेरे यार ले गाइडलाइन शेड्यूल ट्राइब लिस्ट का नंबर क्राइटेरिया से आपको ये 100% फुलफिल करो Amaromda Bisnupur Bazar gi bank mamangda Schedule Tribe Demand Committee na sangsilak liba khongjang sagat aduna kuthang sara henbagi khongjang sangsinki committee gi general secretary Colonel Lokendro yauna committee gi maru oiba miyoi kayana saruk yakhi Lokendro na haiki bada sing tam animak manaba thakta lainana bagi damak haibadi manasi tanbani मुझे चिन्ह भी बा मकोई शेड्यूल एरिया में हाइबा मंडे ने जंग बता मिटो में हाइना मंडे जंग यादबा मंडे ने खोपम में हम यादबा पुना हम यादबा मुंदु हम खुब यादबा अदुदि नागम जो चा पालना तबाक में हाइबा तबाक में तबाक मंडे ने तावन जब यादबा मंडे की ना तबा मिया को दमसिदा अदु एक्सटेंड यादबा अदु ऑलरेडी नसार मंडे को तो मिटो में हाइबा चिंदी अदु अदु माइना पापान दी पर मया हैन बदो अदु मंडे के तालबे द ईस्ट वेस्ट हवान मिशन पर डिस्ट्रिक्ट चाना कोला मोटो मिटो ओगे में इन और याद रखना Nupi Singh Maromdom Lepsan Abagi Pandamda Manipur State Commission for Women na National Commission for Women ga kusam naduna numit nini ki oiba Nupi Singh Legal Awareness Program amang ngarang dagi ningthokong ognare laisang da hokre thoramaduda Commission gi Chairperson Dr. K. Sobita amadi Commerce and Industry ki Minister Govindas Konthawjam susaruk yakhi Chairperson K. Sobita na Manipur da thokliba thodok wathok sing loisinaba hotnabada Nupi Singh Maromdom Lepsanaba hotnaba amadi ningthina lairik laisu henba mathau tai haiki Minister Govindas Konthawjam na senthok lambi wat alaiba nupi singi punsi mahing phagat hananaba ministry ga tanaraga chawkhat thorang kaya paikhatnaba hotnari zelda lairiba nupi inmate sing thadorak laba matungda sumiyamna inthok pibagi phibam lairiba asidagi kanjanaba thorang paikhatlagani haiki female singa tawsing asi hantharakani makoibu akoina ngasidi व्यवहार खुमनबा इकाई खुमनबा व्यवहार तौबा अदुगुंबा अखोई चप मानबगी थाक्ता लेमिनबगी वाखन से सोइदना पोलकनी हाइबगी अइगी थाजबा दो मयामदा थमजरी Legal Aid Clinic Kumbi amasung Laimarol apunba nupi lup khudek pina Bisnupur District Legal Services Authority ga punna sponsor tawduna nomagi obe legal awareness program ama khudek pi community holder pangthokre thoramaduda Bar Council of Manipur gi member Y Ramananda Singh Kumbi College gi principal K Jugeshwar Advocate Hemchandra amasung District Sideline Bisnupur L Pisakna Singba miyoi kayana saruk yakhi Nomagi oiba Legal Awareness Program District Legal Services Authority Surachandpur amadi Surachandpur United Club Organization sinduna Surachandpur gi village community hall da pangthokre Manipur State Legal Services Authority gi sponsorship makha da pangthokhiba thoram aduda EUCO gi president SK Mangang yauna tongan tongan ba ain gi lamda khang hairaba miyoi kaya saruk yakhi
त्रिपुरा की एडीसी बाई इलेक्शन दा लेफ्ट फ्रंट ना वोट काबदा कम्युनिस्ट पार्टी ऑफ इंडिया मार्क्सिस्ट मणिपुर स्टेट कमिटी ने थागत परफोंदोरकली वोट की पोल असी स्टेट सिंह थुगाइना बहनब सिंगी मायोक्तनी हाइरी हौजिक पाउगी मरक थन ब्रेक अमा Open heart surgery now in Manipur, only in Sky Hospital. Announcing free open heart surgery for children led by Dr. L. Sham Kishore, Chairman and Chief Cardiologist, Sky Hospital. Operation on 3rd and 4th September. OPD on 3rd September by Dr. Ajay Kaul, who has performed over 15,000 heart operations. For more details, please contact reception Sky Hospital. Lengshin Birao, Sarma Opticals, BT Road, Imphal na. Special offer pijavaga loinana hodok chare lens khaktumak laigadaba scheme masi pambi basingna isagi mit kachana pa fiber lens ama lebigadabani aduga adom gi apamba frame ama free de pijagani khudong chabasi logbiu nasimak lengsin birau Sarma Opticals opposite Johnson School BT Road Imphal Oza pain relief ointment khwang naba ok sikpa ta sikpa phuna bu singbada sinaba yarba lipsa thukna puthok saba Oza Masi awangnu poki ahanba TMT bars industry ni industry asi 1993 ki December thada linkha chekibani saiji TMT bars asi German technology na sajabani saiji TMT bars asi awangnu poki ising shitka yamna chanai aikhoina yum sajabada TMT bars asi sizinajai Saiji TMT bars, Sengbat Sagat Pakudingmak, Aikoigi Marup. Unified Academy, Kwakatel Bazaar, Airport Road. I am Sophia Warapon from Wangoi. My state rank list is 7th in the 2016. I would like to extend my heartfelt gratitude to the teachers of the Unified Academy. I am Ramon Roma. I got 10th position. For this, I would like to thank all the teachers of Unified Academy. Breaking the Taram Noxeri, Makataba Pauda. Kwakaithel Lastram Lekaida Primary Health Center ama Anganwadi Center ani amadi Maira Paibi Sang ani sananaba Urep Uyung Tambagi Thoram ama pangthokre Thoramaduda MLA RK Anand IFCD gi SCL Tonumasa amadi Health Services ki Director Dr. Okram Ibomsana maru oiba miyoi sing oina saruk yakhi MLA RK Anand na hai sarkar asina paikhatliba chawkha thorangi thabak asi ramiyam gi yaifanabani Health Department की मरुएना priority से health care से हम मरुएना कोई focus area से वो बनी ना स्वाय area से तो कोई अवार्ड पामे हम सिंसी फजना identify तो रगा कोई सीमें कच्ची है भी वाकलोल से तो नहीं उसी की urban health centers लाके वैसे and what has been the same ना कोई ना PH ना cover तो वो हम दबा अरे वांगोई रोंगी लाख पतुन ना कोई cover तो वो हम दबा कोतम में हम सिंसी सी लाख पतारा कदे सी मरुएना कोई नक्श न जबा PH से में हम से ले स्वाय area से and see me am sing कोई कि तो वो सिक over तो वो गमगनी है भी थाज़ बतूनी Director Dr. O Ibomsana ngasi nongna sagada riba Primary Health Center asi lakliba mikhal mamangda loisinaba pandam thamli masida miyamna mateng pangbiyo haiki masida phangada facilities ya koi delivery ki ka yauri labor room ma aduga koi ki operation theater macha masu jawi doctor manga legani nurse manga legani aduga loinaba staffati auxiliary staff sing legani aduga yamorabamna khogi cold chain point haidana vaccine kapa matamda akhoi imphal gi jaga da salaga long queue nuksam rakta lepam yam do sigi lam sigi mi sing na madu koknanaba directly sidis da cold chain point lerani Swast Bharat Mission ki makhada mudagi mating loinena Manipur Mountaineering and Trekking Association MMTN sinduna lamtu sengtokoga loinena mega school ki mahiroi singbu rock wall kaba ki training pi gi thoram asi minu thongda laiba MMTA gi complex ta pangthokre thoram asigi matangda MMTA gi official amana wafam kaya thamlakli koi kaba gi akoi gi moi gi training pi begi akoi section ani chi thamaga akoi na luna na akoi begi yungge koi begi school gi aduga kathen gi akoi luna na thamagi machine seng asi degi mai pa na sengsil chi haijaraga ai ha na mayang phumda MMT na mayang phumda appeal tawjari United Progressive Youth Club na sinduna BJP gi nongmagi oiba political conference amadi lemna layeng bagi camp amangasi khunjrakpom kendra gi mania school da pangthokre thauramada BJP Manipur gi Kisan Morcha gi Vice President Dr. KSS Kala BJP khunjrakpom mandal gi President NJ Ibo Yaima yauna thaupuba kayana saruk yakhe
Dr. Kalana Fongdokibada, Kundrakpom Kendra asi, Hiram Kudinga Sotaduna Lehoriba asi, Menkat Minanaba, Hotaminasi Haiki. Hana de Jam Lambi Tom, Ambata, personally paying to Vidre, Praja Mayam in the Fana Bisham of Kumpana, Tivamandre, Amadi, a hell and education system, the complete paralyzed story, machine production, Wana Canary, Aduba, Hard, they take to we have a top family, Praja Mayam, Namaga. Nathega, to with the Congress government Ashina, Tale, community halls have Kunima, the park Kachanga, Sabano, and the government cap, Kachapuna have commanded. YPYC advisor ke Singlen Sanana Paura Bidagi Wairi, Paura Waiton Tabalambi Asi, Department Assembly Dabadagi, Kunjasingna, Asang Basan from Putoktuna, Lambi Sembagi Satare Haiki. Ampana lambi si kolas thabdagi mathakta napi hagulakna kaigi napi hitak kapu yaugi aduga matam khara lerga masi kitang repairing tawuni haina kolas daram mayam ma koi hariba koi lecture management gi areas de thadarami adubu hariba kolas singdu su loilu khalaga huji repairing tawdana huji leiri film jada leiri Jawaharlal Nehru Institute of Medical Sciences Janims Amadi Northern Disability Institute Loitang Lekin Thabi Anina Kusam Naduna Loitang Lekin Thabi Mayai Lekaida Nomagi Obalem na Layeng Bagi Thoram Ama Pangthokre Thoram asi Northern Disability Institute na Mapung Oina Lamdam Adom gi Miyam ga Mima Nadraba Miyoi Sing Amadi Lairaba Praja Singbu Ana Layeng gi Khudong Saba Phangdraba Miyam gi Khanduna Thoram asi Pangthokpani Janims ki Dr. Mari Yauna Ana Layeng Bagi Thabak Chathaki Amadi Hidak Langthak Sing Lemna Yanthokki Janims ki Director Dr. Deven Lystrom na anabasing asina makhatana hospital da layeng bagi darkar oirabadi hospital gi maikaidagi mateng pangani haiki Northern Disability Institute ki founder Sagolsam Inaubina lamdam asom gi ahal laman sing yauna mima nadraba miyoi sing makoi gi imung na layeng bagi lamda thausadaba kaya mamang da thengnaba laikre masidagi kharadang oirabasu kokpangamnana bangasigi campus si pangthokpani haiki masibu mateng pangbirakhiba Janims ki authority bu tobimal khangba ulakhi Lairaba Kugi Chatpangam Jataba Kugi Chatpangam Pivam Choidragaju Hek Chatpadadi Ahanama Oibagi Kitangaitaba Dukalaga Aina pre medical health camp Asibu Pangtok Jabane Nasi Pangto Iba Jeneski Daitarna Lusingdana pre medical Asi Pangtok Dibakta Aina Anazu Tagachari Bisnupur district ki ahanbo ina prajamiyam na sizinaba loiraba plastic ki potlam sing amu hanna recycle taunana ba ISTV Bisnupur division na kejida lupa manga da laisinaba thabak paikhat pahokre plastic ki potlam sing sunu siphai gi akoibagi mafam singda langthoktana ba mari leinaba singda khanghankhre ngasi Swas Bharat Mission Gramin gi saruk ama oina sunu siphai market ta nomagi oba sanitation and open defecation haibasida awareness program ama pangthokre ngasi Swas Bharat Mission Gramin gi sarwama oina pangthokhiba tharam aduda PSED Bisnupur Division gi Assistant Engineer Gokul Chandrana awareness program asida mari leinaba wafam sing praja sing da khanghanki BWAC ki kuthangda plastic se kg da lupa manga ngasi dagi akoi leiba horani kana gumba kungang sida aduga topa khulona bada leiba praja singna plastic asi kg ki bundle da yombaga pubiro aduga mafam asida BWAC ki office da khudakta paisa ga huja hariba portuga kusinani Lions Club of Imphal City na sinduna nongmaibungda leiba all as home gi campus manungda uzara kaya thakre club asigi member nupa nupi kaya yauna uthabagi thoramga mari lenana club asigi president L Zoitombina Lions Club na handak sahigi oina maru oina uthabagi lamda mai onsinabagi pautang matung inna ngasigi thoram asi pangthokpani uthabana koibegi fibam phan badana tana ing asagi khalla chauna mateng pangli mipum khuding makna uthabagi hainabi thambiyu club asina mamangda tongan ba miyam gi yaifagadaba thabak kaya pangthokre ngasi pangthokliba uthaba asisu miyam gi seba makhal amani matungda su makhatana mafam kaya da club asina uthabagi thabak chathakigani haiki sijida samajda uthabagi kanabase madu impact se khangjinabada mukta masigi program si koi district na district abidi district 322 di sina lokhonaba instruction pirakpaneba adu matunga lokhochabani
Hepatitis C gi matangda nomagi oba training program ama Bavina Diagnostic Center da pangthokre Community Network for Empowerment Kona Medical Directorate and Bavina Diagnostic Center ga punna sinba use of direct acting antiviral haibasida pangthokiba training program aduda doctor amadi medical officer kayana saruk yakhi Kon gi President RK Nolikantana hepatitis C gi laina asi layengbada hena khudong sanaba training program asi pangthokpani haiki oiba yaga treatment ama koi impal da laina phanga sibokta doctor sing information what badagi hepatitis C treatment tawbugi sang si yamna name badagi Manipur gi doctor sing gi marakta hepatitis C treatment se hariba anobo oral drugs se season naraga kamaina treatment tawgadagi high training sima silaga di Manipur da hepatitis C treatment tawbugi masing se wangkhalakani haibagi kano thazaba ma laibadagi health department amadi Bavina diagnostic ka koiga kusam nazaraga masigi one day training program se shinmani BJYM Manipurna athobi singbu saithaba isai sangdamnaba ama BJP gi office ta pangthokre sangdamnaba aduda competitor kunthra romna saruk yakhi BJYM gi president P Somojitna landam asigi athobi kayabo ningsingnaba pandamda tharom asi pangthokpani haiki मधुगी लेबाकु कथोचबा लेबाकु निंगजेबगी निंगबगी अखोगिना मेसेज अमा पिनिंगबनी अदु लोना अखोगी नाहासिंगसु कयुंब खरदन अखोइना हिंगै मतमसिदा लेबाकि दंदा कथोक्लगा अनो Manipur no भारत मसेम दुना याम सखोट पलम अमा प्रोडक्टनबा खोइ खुदिमक सरुक यामिनसी आदा भारतीय जनता युवा मोर्चा की मागी दिगी अखोइ पाउजिंजी Social Educational Voluntary Athletic Club amadi NSS Cell Manipur University anina punna sinduna thongju patu da ujara thabaga loinana lamtu sengdokpagi thabak chathakre National Program for Control of Blindness Thobal District na Educational Guide Center Moijinga khosamnaduna Thobal District ki Moijing Community Hall da nomagi oba free cataract detection camp ama pangthokre camp adu da punna mioi kaya cataract laibra haina screening chathaki Cataract lairamba miyoi sing Jenims na lem na cataract surgery pangthokani haina National Program for Control of Blindness Thobal gi official amana phongdorakli Educational Guide Center Moijing gi President Muhammad Khairuddin Sahana National Rural Health Center gi makhada NPCB Thobal na paikhalakli ba thabakpu thagatpa phongdokhi yamna awaba yengbungamdaba lairaba mayam amakak su gairi masigi khongchaba pibibagi damakta masigumba simbi langbi riba government department gi magi digi lakpiri bichungwa ina ulasi gi magi digi amadi iji gi magi digi hanna nangam phai leitana thagat phongdok charaga makhata ba program kayamuk ta chu makoina thokpibu oisnu haidana thokpani haina laujaraga tangsida Sri Gaur Gobind Girls College Khuraigi NSS Unit na sinduna JN Hospital da nomagi obel lamtu sengbagi thoram ama pangthokre college asigi mahiroi teaching staff yauna chathaki lamtu sengbagi thoram aduda program officer M Sumatina Bharat Sarkar gi oba swas Bharat ki makhada thoram asi pangthokpani masina akoibagi phibam nalan badana tana haksang da kanaba kaya pigani haiki oiba theme de khoina grow green Clean India, Green India, loina na ikoi akoi ba surrounding se nalhala ba matam da ikoi se healthy lifestyle ma ka oirakani habedugi wafam ikoi na thamjabani Lions Club of International gi chahi chama mapung pharakpa Sentinel program ga mari lena ngasi Lions Club of Thobal na utsara kaya thakre Thobal Khetri lekai de leba Bright Foundation School gi campus ta pangthokiba uthabagi thoram aduda Lions Club Thobal gi district chairperson Oinam Joina phongdorakpada Miyamna uthaba matamda mapung marai fana hinghanna bahon abiyu amadi mahi panba uzara sing thabiduna ugi kanaba khaknatana mahi adusu chaba yaba u pambi oina thabiyu haiki Centennial Service Project ki makhada ekhoina safe environment haiba thimsida ekhoina uhai panba u sing asi ekhoina thajabani uhi asi ekhoi charangna chani mungni akhoina mafam asi khanjabagi maramde u sisi ekhoi pungthara thai adubu u singji hogdaba aduna sida maintain tongna ba ekhoina mafam asi school sida maintain tongna ni khallaga ekhoi Lions Club of Thobal na environment ki project ki makhada ekhoi u asi thajabani Arugada maroiba pa umu pizari Class 6 tamliba mahiroi ama school gi PP de haidina school authority na mayumda thamjilam laba matungda laikana bangamdana sire Hauziki oinadi matang asida loisinjari miyeng tabiriba pumnamakku amukahana khurumjari